Pandm ki taruk Lak Suba Mapok Kumon ga mari Leinana Idp Singda Khudol Tamkhe People's Action for National Democratic Movement Pandm gi lingkhat ki bagi chei taruk mapung farak paga mari Leinana iramdam sigi mayum leina mafam kayada changsafam lautuna leiriba Idp Singi mafam kayada koina chatuna tengbang polam sing pikre amadi Pandm ga chatminaba lubloi singi luchingbi singi mafam de so lengyan sol diary amadi atom house Khudol Tamkhe tharamaduga mari Leinana lufasigi vice president Irengbam Siamon haikibada iramdam asida khanghauduna thoklakpa 3rd May 2023 irang asina ikoi pumba awawat nang hale irang asi haurakpada tongan ba haurafam kaya hairambadu ngasidi yamna mayek senglei Myanmar dagi lona changlakpa illegal immigrants singda India government India government insilaga namduna lanta hanbani haibasi ngasi na mayek yamna senglei masagi haurafam masak khangdaba mitop singna masagi oiba leifam ama fangnaba Pandamda India government hariba makai induna chei kaya laiminaraklaba machil manaw singbu yeknabani haina loduna lan tasinba ngamba sanga gi wakhal chenba mitop sing ngaktani asugumba saramchat gi wakhal chenba mitop sing asibu mapung fana para tambiba mathautai madugi damak ekhoi matam chupada mitna singna leiba tai haiki Awaba Mateo, Nueva Mateo, what king of a die, I have say, king of a die, have seen Pierre Leview, Maramaduna, Irpak, Shibagi, Masa, Yamna lady, with a Bakshida, Manipur, Moina, Nasiba, the Leptana, Putibiki Adumba, you and the Satan Cotton and Taliba, Mayam say, Kashiwati and the Kandu, in my opinion, Tamoja, what you, Nasia Wina from the Tavamatanda, Reliquemda, Tungia Sao Udana. Mayung kai ni begini ngai tadana mathanda hang tau kana thoriyan na sibi pautai adagi hu thak na sibi pautai ama matai masi akhoi ju iri pak si de ramdam chida more de la ko imana karma imano susapuri chela ko imana karma imano aduna imana pak ki damuk ta kathok ngamba mayam mama laidi thamoi somcham chonda beganu akhoi matam khara tu thaduk then dor ko ngai na bani maram aduna Secretary and Tambigi, Adumaina, Akoi, Matanga, Nakpungambatava, Irak, the woman had got up on Batava, Nasi laid by Emily Matricing this Dili, Aduma Palamas house, Mamanda, no matter some way, I am to see Jack, I am a Kandana, Nuju Kandana, Kanat Ude, when the Kali, Akogi Sianaida, Dilida, Mumbaida, my plate lay in a later mountain. Property, I could tumba sabatidana, Haidopa Yaba Yadava, Pong Highway Yadava, Amam Atin, Kayamat Hado consider Koishu, Katuaga, Miam Gidamukta, Adum Nalako, or Isolamani, I could give Tomising Shoe, Adumba, I could Lami Makalamni action, Hazarabla, Aduna, Dietasi, Mikey, the Queen of Pubayaba, a roll to consider which diet, Loga Lapani, Hata with the Sulokini, Posic Atariba. Irang asi lalasi yam sena hagadi Indiana maitai muthanaba maitai mapangan sonhanaba maitai history muthanaba maitai ju muthanaba gi lalong amani masida kuki singbu apalom dagi sab illegal migrant kuki mitop singa se nong nasang pasing che moida khulai oina sinar kansida makhoi gi su khudong chaba khara phangani haidana uhal kansida Indiana na khoina kaigumba huji haiba khoina Pangba Maitai da Landaraba na takan noigi separate alaba doi tadi noigi jaga ama swela phangbai yai hare ka simu ju phangdra haibi mong da India da uhaliba mami thakal haliba adom da sanarei bali la azu da moina so khoida etek chatharpa lalong makhalamani masi India da thamoi senga gadi lala solution ge haragadi kasu kuina sanga da banate matam akang ba matam kharadang da adum loisan ge da bangaktani aduga Indiana Koida, Nunshida Maitai Mutanaba, Maitagi, history Mutanaba, Maitagi, Mapangan Sundanaba, honoring Mataxida, Fidagi level, Amkana TV, a quay Koigina, Tagat Kiba, a Kogi muting, I Kogi voting right, Piraga, I Koy Miam Gil, Lantum, I Kogi Punsing a P.